Manipur Top Channel dagi video amta thagasage ngasi pongbasi phongda matam punamakta Manipur ireisa singidamak lepkani haina thingraba United National Liberation Front UNLF ki hanagi chairman RK Megan Eli Sanayaima phongdokrai Yaskul janam sada leiba mayumda mahakpo taramna okpaga mari leinana pangthokpa miyam tinba thorom amada wa ngangladuna RK Megan mathaki wofam asi phongdokhibane mahakna hai ireisa singna thambiba thajaba amadi pibiba minungsigi thauja lekha tahaloi haibasi aigi aset firepni lemhauriba punsisu firep asi lawgani amadi masigi matung ina thabak tawgani haina mahakna makha takhi panba yai tha asigi haukiba mapanda Guwahati Central Jail dagi thadokpaga intelligence ki kangbuna masanupa amadi mahaki ukil yauna Megan bu puraga Delhi gi takthokta mafam amada thamki numit 13 ni rom thamnuraba matung thaduraglaba Megan ngasi nungthil Imphal da thunglabaga loinana airport tagi hauna miyamna taramna okhi masagi sahi humdraga humdoi rom suraba sanayaima na makhatana hai ngasi halakpa pungpham sida ireisa miyamna okpiramba asi haifam khangdana ihul ama folle maduri sahi mapan kaisum sangda kiba yauna sahi nifuga mari khudong sadaba amadi awa ana thengnakiba sing ado pungkok kokpadauna tawre ireibaksa singna pangal amadi thauna hapiba aduga wakhal loksing pibiba asigidama ikai khumnabu usari hainasu phungdokhi sahi mapalongi mamang inkumja lising ani taragi September 18 ai farba matung numit humphuni rom afam khangandana thamki aigi mari makhong puthoknaba ireisa singna maru oina maira paibi ima sing mahairoi sing amadi isin inaw kayana kholaw laukhi amadi ihok sagatki media nasu asawba thaudang laukhi wafam asi Guwahati Central Jail da lairaba matamda itaw singna tamadagi khangmane ireisa singi kholaw amadi ihok aduna aibu amuk purakpani nalamdrabadi khangtapta manghanki basu yai madugi damak ireisa singi mafamda kok nona apenba phungdoksari hainasu magena pankhi ningsingba yai inkumja lising ani taragi September 18 Bangladesh ki agency singna fakhi haiba sanayaima sahi adumakki December 3 da AIA na puthorakhi Bihar gi Motihari district gi Phabani haina NIA na phungdokhibaga loinana Megan amadi mahaka satminaba miyoi 19 gi mathakta India gi mayokta lan hobigi maral sikhibane hairiba mikup asida aigi paumi marup Telegraph Pauksegi correspondent Khelen Thoksom ningsinglai mahak aina Guwahati Central Jail da lairingeda nongakhibagi pautakhi ingkumja lising ani da Sandal district ki manung hanjinba mafam amada paumi kangbu amaga aiga unabada Khelen Thoksom yaukhi madugi matungda Guwahati da NIA special court da aibu trial tawringeda unakhi mahak laikhidaba asi paumi khunai gita natana aigi su marup ama mangjabane mifam asigi amadi media ki khuthangda Khelen Thoksom gi imung manungda nanghauriba awabada aisu saruk yazari haina paojel pizari haina sanayaima na phungdokhi Manipur gi haujik lairiba tangdu laitadaba phibam asigi matangda mahakna hai tongan phurup singi ireisa punamak punna laiminanaba punna sakhotminanaba amadi amana amagi mapan tangnaduna hingminabagi wakhalonda thajarabadi kana amatana Manipur gi apunbagi saktam thugaiba ngamloi wafam asigi matangna sangsilibi ihou amadi khongjang asi handakna tonganba mating ama yawbu ui hainasu UNLF ki hanagi lusingba asina makhataki okpagi thauram adugi mangoinana miyamna mahakpu airport ta taramna okhi Megan na kanglada satuna laifamlan singna khurumki amadi hizam jam sapat madau zubras kendra jiki puloifamda hekat lekat tamki mayumna pangthoki ba thauram aduda arambam lokendro sawyam loken UNLF ki hanagi secretary organization moirangthem nongyai amadi mera paibi lupsingi lusingbi singna mayai famlangda lingsinki miyam aina pablo sokibi yorsu ngakpigani thank you